अहानबद यामना मरु इबा पाव अमा अपडेट थमजगे कंगला दंगसी अरामबाई तेंगोल गी मेंबर यंखै मंगागा एमएलए कुंथ्रा गा तरेट एमपी अनि गे उननब सेम साखरे कंगला अमसुंग मसिगी अकोइबद खुलाई पाइबा लनबी थमदनब नकल अनिमकने यानखरे मणिपुर थोकलिबा कंगलुप की इरांग अमसुंग मसिगी मखा तरकपद मैते सिंग पुनसिनबगा लोइनना अपुनबा वरेप अमा लौनबगे पांदमदा अरामबाई तेंगोल मणिपुर लेजिस्लेटिव असेंबली गी मेंबर एमएलए कुंथ्रा गा तरेट अमसुंग राज्य सभा गी लोक सभा गी एमपी अनि कंगलादा हेंग लाकनब खंगन किबा मतुंग इन्ना नकल अनिमकना उननब सेम साबा लोइखरे थाजबा याबा मफमदगी फंगबा पाउना हाय अरामबाई तेंगोल गी मैकेदगी एमएलए सिंग अमसुंग एमपी सिंग कंगलादा लाकनब चेबाउ पिबगी थबुक लोइखरे मसिगी सुमथकता करिगुंबा थौदोक वाथोक अमा हेक थोरकपदा मयोंग यानबगी दमकता अरामबाई तेंगोल गी यूनिट खुदिंगमक मोबाइल टीम खुदिंगमक सुंग असी अहिंगदगी सेम सादुन लेनब खंगनख्रे अरामबाई तेंगोल एटी दगी फंगबा पाउना हाय हयेंग अयुक पुंग 10 ताबा मतमदगी हाउस की मेंबर सिंग कंगलादा लाकनी मखोइबु उननबगी दमकता अरामबाई तेंगोल गी यूनिट पुंगनमकी कमांडर यंखै गे मंगा मोबाइल टीम गी कमांडर सु सेम साबा लोइख्रे अरामबाई तेंगोल गी मिहुत कांगबु अदु कोरोंगानबा खुमन लुसिंगनी अमसुंग मखोइ गी यूनिट यंखै मंगा गी कमांडर सिंग मतेंग पांगनी पावासिना हाई चीफ मिनिस्टर नोंथुंगबम बिरेन अमसुंग महाकी मपांगसिंग ngasi ayuk sana konungda lakhi mafamduda ningtholai semba sana jawba Korounganba khuman yauna Arambai Tengol gi lusingba kaya unadun wari sanaki wari sanabada chief minister nongthungbam birenna hayingi mifam asi yauning ba MLA sing yaw sanu yauning dabana yaw da sunu tawbuda di Kangla manungda sangbada natragna masigi akoibada khulai paiba lanmi amata thamna gumsi haina hawduraki chief minister gi wafam adu Arambai Tengol gi kangbuni yakre maram aduna khulai paiba Arambai Tengol gi mioi amata Kangla manungda sangloi amasung masigi akoibada leiroi khulai paiba Arambai Tengol gi टीम सिंगदी टीम ग्राउंड थाउ ग्राउंड अमसुंग इम्फाल गी अकोइबदा लैबा मी पुनबा याबा लंपाक सिंग द पुलगा लैगनी हाइरि एमएलए सिंग मैकैदगी सु कंगला मनुंगदा मखोइगी एस्कोर्ट नत्रगना PSO amata pusiloi supnatagi driver amum khakka loinana mखोइगी गाड़ी सिंग दुसंगनी अदुगा Arambai Tengol gi lusingba singa punna wari sanaduna मैते सिंग gi ओइबा वरेप अमा लौननबा होनगनी एमएलए सिंग हयेंग अयुक्की पुंग 10 दा लाख नगदबना मधुगी मंगोइना अयुक्की पुंग 9 ताबदगी कंगला मनुंगदा पुनबा होगनी यूनियन होम मिनिस्टर ना थरकपा अखनब मियोय अहुंगी टीम अदुना सु कंगला मनुंगदा Arambai ना कौबदा एमएलए सिंग सटपा थिंगनबा थौरांग अमता तौरोय हाइना खंगलकी तौबददि खुलाई पाइरगा तौनिंगबा तौबगी मोंगदा सटपदुदि तौगनु हैरमी अमरोमदा कंगलागी नुंगसुप थंगबा सनाथोंग खा थंगबा सनाथोंग अमसुंग अवांग थंगबा सनाथोंग द लानमी केसपर गाड़ी मयाम अम पैसिंदुना थंबु उनकी मसिगी सुमथकता नहनमखै अमुक्त उदबा मीडिया मशीन गन LMG अमसुंग मारफुगा माथोइ सुबा मोर्टार नसिंग अफब मखलगी खुसु खुलाई सिंगसु कंगलागी सनाथोंग मयादा लानमी ने खिलगा थंबुकी पुलिस RF की पर्सनल मैम कंगलागी सनाथोंग मयादा डिप्लॉय तौबना हयेंग असि करम थोकलगदबा हाइना मियामगी थमोइदा वहंग हंगनकी अदुमकपु नुमिदांगी अथेंगबदि लानमिसिंग अदु कंगलागी गेटतगी लौथोकी कांग्रेस की MLA अमना पाउचे असिदा हाई कांग्रेस की टीम हयेंग कंगलादा Arambai Tengol gi kangbu unaba satkari mamang the youth of Manipur na kawbuda Delhi da chatluba leibuna handaki asida Arambai na kawbuda su chatluidabagi maram leite masigi su matakta Congress ki MLA singte hawjing mapangani yamna sualle leibak asigi democracy amasung Manipuri kan bahibas Congress ki MLA manga khaki kutta leite masidi BJP ki matik mayai gi makhada leibani Congress ti sumna sum सत्तबा यादबगी सटकदोरिबनी BJP की MLA अमना पाउसे असिदा हाई महक सुखसोय सोयदना हायेंग AT की मेंबर सिंग उननबा कंगलादा सटकनी मैतै सिंगना मपांगन सोथरकपा अमसुंग मसोय मसोय तारकपगी फिबम असिदा प्लेटफॉर्म अमतना पुन्ना फमिनरगा पुन्ना वरेप लौमिनबा अमसुंग पुन्ना सटमिनबगी तांगाई फदना लेबना Arambai Tengolna कौबदा महक मसामक सुसतनबा सेम साबनी मरक असिदा ngasi BJP की नेशनल स्पोक्सपर्सन समिट पत्रासु सना को नुंगदा लाक्तुन Arambai Tengol gi lusingba sing amasung ningthouga punna faminaduna wari sanaki wari sanabada hojik ariba state asigi law and order gi phibam amasung Arambai Tengol na pamliba sing adu karino haiba mayek seng na thamki panbe abadi Arambai Tengol na demand tawriba sing adu di kumjali sing amsa paning khaima thoida best year tawbaga state asida athubada NRC sanhanba loinana NRC na sandaba sing adu puthokiba kukilal hoba singa leinariba su lawthokpaga loinana makhoi ki mathak action lawkhatba Myanmar da ki lanjenarak liba sing asi Mizoram da oina punna thamkhina ba thabuk paikhatpa border fencing toba Assam Rifles ki jurisdiction manungda popi thabada action amata lawkhatrabanina Assam Rifles ki mahuta matik saba atopa force amana sindokpa amadi kuki illegal immigrants sing bu ST list gi lawthokpa haiba sing sini अदुगा मथंगी अपडेट असना Arambai Tengol gi Kangla mifam chief minister di yauroi minister amasung MLA ayambadi yawgadori Arambai Tengol na hayeng Kangla utrada kauriba mifam asigi mangoina chief minister N Biren Singh hana ngasi mahaki secretariat office ta lengak paibadi yauriba MLA singa tangkak anirak mifam pangtok tuna kok sungshin nakre
Kangla gi mifam asida Chief Minister yauroi Minister amasung MLA ayambadi saruk yaraba yai hairi haukiba sahi 2024 gi May 16 dagi haukiba irang asida hujik pawba loiba naidaba fim ama da lakpa asi Arambai Tengol na tampaki leiriba maitai gi MLA singbu hayang ayuk pung tarada Kangla Utra da mifam pangthok na bukau kibani hayang gi mifam asida MLA singi aroiba oina warep ama lawmin nagadabani Kangla gi mifam asida MLA sing otlai parai tawduna laithokpa yaroi haiba Arambai Tengol na thamlakiba akan buwafam aduga mari lenin ngasi nungtin pung mari khara helakpada Chief Minister N Biren Singh Hanam chair lawraga mahaki Secretariat Office da ruling da leiriba MLA sing loina yawba mifam ama pangthoki ngasi nungtin pangthokiba mifam aduna hayang ayuk pung tara da Arambai Tengol na maitai gi MLA sing Kangla da kauduna mifam pangthok minnanaba hairakliba asigi matang da mifam aduna yamna kupna khana nainaki hairi sairak sida hujik oirakliba phibam asi yenglaga security sing akan ba section thorang sing lawkatnabagi thabuk state government na paikat pa hokre state government gi maikai dagi thoklakiba order amagi matung ina ngasi numidang pung 13 gi makhai dagi Kangla gi manung Kangla gi nungsup thangba gate Kangla gi makha thangba gate Kangla gi awang thangba gate mamang thangba gate hairaga su khangnariba nongpok thongda Central Force ki personnel sing state police ki commando personnel sing ngak sendun thamnaba khangan khre ngasi nungtindagi hauna Kangla gi gate sing the Central Force ki personnel sing na Casper amasung atai anti mob control vehicle yauna makhal makha gi afaba kulai sing thinduna thamba unaki Chief Minister N Biren share lawduna pangthokiba ruling gi MLA sing gi oiba mifam aduna han batangka ki oina Arambai Tengol na MLA sing na kauriba asida ruling MLA khara satuna wari sananbagi thorang paikhatnaba khanaki maduda ruling MLA pum namak satpagi wafam di leite yanaba makha da government gi maikai dagi MLA khara satnabagi wafam di yanaki hairi Chief Minister na anirak subu oina ngasi numidang pung nipan ga makhai tabadagi amuk mifam adu makha sataki ngasi numidang athengba phawu pangthoki mifam aduna hayingi Arambai Tengol na kauri mifam asida Chief Minister na tragana minister amasung MLA ayam bana Kangla gi mifam asida satnaba lepnaki haina pawgi likhun asina hairi amorom da Arambai Tengol na Kangla Utra mamang da hayeng ayuk Chief Minister yauna minister MLA singi apunba mifam kauringi merak sida government na Kangla gi akoiba mifam khuding makta security force singi lanbol semla ngak sen kibadu numidang athengba da security itak taki mamang sahi gi May 3 dagi hawrakiba irang asiga mari leina Arambai Tengol na hayeng ayuk pung tarada Kangla Utra mamang da Chief Minister sing amasung MLA singi apunba phibam asi kaukibani Arambai Tengol gi lusingba Korounganba Khumanna mifam asida matangda mahaki social media da Facebook page ta mangjungno na phongdokiba ga loina na minister MLA khara sebau piba satpagi video footage social media da thakna rakpa laikhrabani Korounganba Khumanna mahaki Facebook page ta ngarang Ministry of Home Affairs ki special team ga AT Arambai Tengol gi unit commander singa punna sana kunungi piran mamang da unakiba ga loina na NRC kuki militant gi su Myanmarese refugee border fencing kuki illegal immigrant sing ST list ki lawthok pa haiba si yauna demand sing tamki haina thagalakhiba ga loina na hayengi mifam asi adumuk pangthokani hairaki ngasi su lengang asigi lusing basinga AT gi lusing basinga unaki AT gi oiba demand sing adumuk thamki hayeng adum AT na kauki mifam Kangla manung da pangthokani hairi hayeng AT na pangthokadoriba Kangla gi mifam asiga mari len ngasi ayuktagi hawraga central amasung state force na Kangla sangpham gi maikaida mari da mamang da amuk ta ukidreba mawong amada akan ba section torang lokatki Kangla nongpok sanathong nongpok thong makha sanathong nongchup sanathong amadi awang sanathong da central force amadi state force ki masing yamraba person singna ngak senduna lekhi Kangla nongchup sanathong mamang da central force na LMG medium machine gun khinduna ngasi ayuktagi ngak senduna leiba ukhi marak sida Chief Minister N Biren Singh na chair lawduna mahaki Council of Ministers sing amasung MLA singa tangkak ani rak ngasi apun mifam am pangtoktuna hayenggi mifam asida minister amasung MLA ayamana saruk yaruna ba firep lawkhraba matung Kangla gi akoi be deploy tawramba central force sing adu numidang athengba da lawthokibani hairi